Panam Pausi Maroi be Epox and Congressarga, Manipur Top Channel Gimiki Gimiam the Tamsaki Ahan, but the Asibaksang Amapangli, Tabal District Manungsanba, Sangayumpam Amadi, Shamram Gatainaba, Altagai Lambi Sida, Nupagi Asibaksang Amapangli, Asibaksang to Kaksang District Manungsanba, Sora Bazariki, Muhammad Musharab say Kungunitwinari, Pausnai, House of Hopi when a Mueshi Karam Namapamsida, Stam Libano Hyperkam Mamdri. Khongjom police na asibaksang to lokot hibaga loina na makha Tana thizin bawkre amarom dana DC Dainana home voting through postal ballot lam thakre election MMN bill 2020 ki makha da hawtokhiba home voting through postal ballot asi handa pangthokadoriba lok sabha mikhal asida su satnabaga loina ngasi imphal gi oina district asi ki DC khumanthim Dainana lam thakre home voting lam thabaduga mari leina imphal east district ki DC khumanthim Dainana hai State asigi oina ngasidagi hawdokhiba home voting asida district asigi punna voter lisinga maga satru ko humdraga mapana vote thadagani hairiba home voting asida maru oina sara nifugi mathakta disable oiraba miyoi singamadi masagi sei marfuga manga ki mathakta leiba senior citizen singamadi essential service ta leiba miyoi singi yumda election duty tariba polling official singna satuna facility asi phanganga tabana ki atopa pawmana SD demand sagotaba political party sing mikhal kudimakta sapsaba paratambisi MTU mitain SD list sananaba sangshilaba khongjang asida sagotaba political party punamak mihut khanbagi mikhal khudingmakta sapsaba paratamminaba tanja lomina si haina mitai maitai tribe union MTU gi secretary mutum suramni phungdorakli soibam laikai wangkhai khunauna leiba Lup asigi office ta pangthokpa pawmising unaba amada lup asigi secretary mutum suramni nai mitai na schedule tribe list ta sandaba yadre haiduna lamdam asigi pressure group kayana sahi taragani thuhena khongjang kya sangsinuna rakli masigi mathakta mitai maitai tribe union su mamang sahi kumja english ngani ga kungo homdoi gi march thada high court of manipur da writ petition ma file toki Madugi judgment gi matung ina Manipur lengana mite gi SD list sanba yai natragana yadi haibgi recommendation thafam tho i hain su khalakre lebak thibudi mamang sahi gi me ahum digi thokiba tamthiraba mite amari kuki gi lana sigi khudung sab lawraga state government na sahi amagi manungda recommendation asi thage haina matam pina bai saki court na su aba piki hairabi state government na lawkiba sahi amagi matam madu mamang thagi mars Sasat kun gataruk to lokre ado ba hausu power recommendation thadre ki mana makha Tana hai sangshiliba khongjang asigi saruk ama oina mamang sahi english ngani ga kun go homdo gi November sasat kun dagi December sasat kun thra phaw lup kya ga kusamnaduna mass miss call campaign ama sataki madura miyoi lak mapalom na mitai este list sanba si yaningi amadi iste laingak na recommendation thapam to I haina support tarki Lup asigi oinadi makhal makha kya gi khongjang leptana sangsili loinana maikai kya digi miyamna su support tarakli adubu state lengak nadi khongjang asitasin usinadana lairi recommendation su thadana laithokli lup asibu thajaba thamliba miyam amadi mitai este list sandabi yadi haina khongjang sangsin minari ba wakhalon manaba miyoi kya ga loinana aikhoina taliba demand haibadi state lengak na recommendation thabiyu haijaba si thabak to onthoroktrabanina Ekoi bot thadab yarre amadi lengana mihut khanabigi pangthokpa election gi thabak thorom kudimakdasu saruk yadaba haina firip lokhi loinana no SD no vote haina slogan ama laktokhi amadi mafam kyada campaign su sathari ki mana hai marasida ekoi gi demand si sogoli natragan sogati sapsaba firip ama khangalu haina lok sabha mikhal da mirep thadokliba amadi mirep thadokdaba political party loinana independence mirep kyada aibasi role thaduna khanki madugi pakhum moina lok sabha election inner amadi outer Manipur parliamentary constituency ki mirep oiriba miyoi kyana makhoi gi mirep khangalakre makhoi gi firep khangalakoi gi pakhum oina mikhal asida makhoina mai paklabadi mitai ni SD list sannabagi sangshiliba khongjang asida hakthengna saruk yabaga loina parliament su puthokani haina masana khuyek piba concern letter kya pirakle masidana tan mirep thadoktaba political party kaya makhoi gi head sangshiliba SD gi demand asida sagotli loina mathau taba mating su pangani haina thajaba pirakle hausu power the inner Manipur constituency ki mere oriba maheshwar thonauzam moirangthem tomtom sana RK kaikhu amadi outer gi mere Ellison abonai
ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯣꯔꯋꯥꯔꯗ ꯕ꯭ꯂꯣꯛ, ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ, ꯅꯦꯁꯅꯦꯂꯤꯁꯠ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ, ꯁꯔꯠ ꯆꯟꯗ꯭ꯔ ꯄꯋꯥꯔ ꯂꯣꯏꯅꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ, ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯅꯆꯤꯡꯕ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯌꯦꯛ ꯄꯤꯕ ꯀꯟꯁꯦꯟꯠ ꯂꯦꯇꯔ ꯄꯤꯔꯛꯂꯤ꯫ ꯂꯩꯕꯛ ꯊꯤꯕꯗꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯅꯥꯄꯜꯅ ꯊꯨꯝꯍꯜꯂꯕ ꯑꯃꯗꯤ ꯃꯤꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯇꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯃꯤꯈꯜ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯅꯕ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯤ꯫ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯚꯣꯠ ꯊꯥꯗꯗꯕ ꯑꯃꯗꯤ ꯏꯂꯦꯛꯁꯟ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯗꯕ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯂꯣꯏ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯒꯟ ꯅꯣ ꯑꯦꯁ.ꯇꯤ ꯅꯣ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟ ꯑꯗꯨ ꯆꯠꯊꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯁꯨ ꯆꯠꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯚꯣꯇꯔꯁꯤꯡꯅ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯒꯦ ꯈꯟꯕꯤꯔꯕꯗꯤ ꯑꯦꯁ.ꯇꯤꯒꯤꯗꯃꯛ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯤꯔꯦꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯃꯤꯔꯦꯞꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯜꯂꯒ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯇꯩꯁꯤꯡꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯌꯥꯍꯧꯗꯕꯅ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯗꯨꯅ ꯂꯩꯔꯤ꯫ ꯍꯩꯁꯔꯠ ꯃꯩꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯐꯤꯔꯦꯞ ꯈꯪꯗꯣꯛꯅꯕ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯔꯤꯇꯥꯌꯔꯗ ꯀꯔꯅꯦꯜ ꯍꯥꯎꯔꯣꯡꯕꯝ ꯁꯔꯠꯀ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯈ꯭ꯔꯦ꯫ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝ ꯃꯤꯍꯨꯠꯁꯤꯡꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯃꯤꯔꯦꯞ ꯑꯁꯤꯒꯤ ꯋꯥꯡꯈꯩ ꯇꯣꯛꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯎꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯔꯦꯞ ꯍꯥꯎꯔꯣꯡꯕꯝ ꯁꯔꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁꯇ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯍꯧꯕ ꯌꯥꯔꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1985ꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯤꯁꯇ ꯃꯤꯇꯩꯁꯤꯡꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ 1 ꯐꯥꯎꯕ ꯂꯩꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯍꯧꯗꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯌꯥꯍꯧꯗꯕꯅ ꯉꯁꯤꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯃꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯦꯂꯦꯟꯠ ꯂꯩꯔꯕ ꯅꯍꯥ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯤꯇꯩꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯆꯞ ꯆꯥꯕ ꯐꯪꯕ ꯉꯝꯅꯕ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯙꯤꯔꯥꯖ ꯌꯨꯝꯅꯥꯝꯅꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯍꯟꯅꯅꯕ ꯂꯤꯁꯥꯡꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯃꯗꯤ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯐꯤꯔꯦꯞ ꯈꯪꯗꯣꯛꯅꯕ ꯋꯥꯈꯜꯂꯣꯟꯗ ꯃꯤꯔꯦꯞꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯍꯨꯠ ꯄꯨꯊꯣꯛꯄꯗ ꯑꯐꯕ ꯚꯣꯇꯔ ꯆꯪꯏ (MPDF) ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤꯍꯨꯠ ꯄꯨꯊꯣꯛꯄꯗ ꯑꯐꯕ ꯚꯣꯠ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐ꯭ꯔꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯄꯝ ꯁꯃꯨꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯃꯨꯡꯅ ꯍꯥꯏ ꯃꯤꯈꯜ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯤꯔꯦꯞꯁꯤꯡꯗꯒꯤ ꯁꯦꯜꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ, ꯁꯦꯜ ꯂꯧꯗꯨꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯌꯣꯟꯊꯣꯛꯈꯤꯕꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯂꯕ ꯏꯔꯥꯡ ꯀꯌా ꯊꯣꯛꯂꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟꯗ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯀꯌꯥꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯏꯁꯥꯒꯤ ꯍꯛ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯗꯨꯅ ꯃꯤꯍꯨꯠ ꯈꯟꯕ ꯇꯥꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯁꯤ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯂꯩꯔꯝꯂꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 2ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯊꯤꯡꯕ ꯉꯝꯂꯝꯒꯅꯤ ꯍꯥꯏꯅ ꯁꯃꯨꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯗꯤ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯎꯆꯤꯋꯥ ꯂꯝꯍꯥꯡ ꯑꯦꯔꯤꯌꯥꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ASPꯒꯤ ꯄꯥꯎꯇꯥꯛ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯁꯨꯡ 3 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ SBBL ꯅꯣꯡꯃꯩ 2, ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, ꯇꯤꯐꯂꯣꯟꯆꯔ 2, ꯀꯦꯟꯋꯨꯗ WT ꯁꯦꯠ 2, ꯀꯟꯇ꯭ꯔꯤ ꯃꯦꯗ 9mm ꯄꯤꯁꯇꯣꯜ 1,
SLR gi maru manga 303 rifle gi maru kunga mathoi revolver gi maru kunga mari ammunition charger guard ama magazine ga konana SLR ama magazine gi konba carbine amani hari khulai singa si jacket amadi fruit na yomsilaga gani bag amadi carry bag singa haplaga thamnamani hairibu khulai singa si mingondagi namhaduna sel munbagi thabakta sijinaramayai thagatlaban nongmai maru sing mayang Imphal Police Station sinabaga loinana case amalo khre hairi lagliba taragani pansuba Lok Sabha mikhal asida pamdaba thaudok sing thokondana ba law and order ningthina ngakpa ngamnaba panamda operation adu satakhibane hairi makha satharak poina to performana NRC border fencing mitai kanma ngamloi SD natana atopa lambi leite WMC NRC boundary fencing Manipur gi ngam khaibudi ngak senduna thamkhibadi yai aduba masina yelho mi ama kannanaba mitai furupudi kanba sumngamloi SD natana atopa lambi amata leiti haina wall mitai council WMC na thadorak pasirol aman hairi WMC gi information and publicity secretary TI social na thadorak pasirol aman hai karamba mirol gi matamna loigani khangdaba NRC board fencing ngamba manglan gi asa kharana thabak to onthokani haiduna assembly da warip laukiba aduna miyambu samam handuna SD demand gi na thaiduna satnaba lenga asina khonari SD natana mitai kanana ba atopa lambi leiti maram asina SD ga mari leinana recommendation thanaba lenga na thabak pakhalo lenga asina mitai bu SD list sanana ba honabada atopa amata ga compromise tawredabani kumza English singaniga kunga taruk delimitation gi mangoina mitai ni SD salhaudrabadi amuk haugatpa ngamlaroidaba mongda mangjaragani mitai mutkiba yabagi tanja lakhani mitai miya mikap thokminarasi lenga asina matam suppadi lauriba sakthok-sariba ILPS ki wafam adubu mitai ni SD da sandriba makhai phal sungta taroi ILPD SD masana yaujabani pamjabana ama tauduna matam manghanbigano athuba matamda mitai gi socio economic report ethnography report thabiduna mitai butungi mirol kanana bohanabiyo SD gi matangda mayek laraba phirep khangandaba mirep miyamna mateng pibigano amaromda WMC na sangshilakpa khongjangi manungsana ngasi hianglam mayale kaida pangthoki WMC Manipur unit ki president Orikhimbam Kunjo amasum WMC Manipur unit ki joint secretary Elangbam Rajan Kumar anina lusingki loinana hianglam apunma maira paibi madi miyamna mapung phana sagot ki haina siol na khatarakli makha satharak poina kangla pawgi editorial miyamna thamjage lan kanana woroisin purakadoribege Manipur mamang sahi me ahumdagi foreigner sin koki zaunar ko tourist na mitai miyamna khangaudana landa aduna mitai hatpamadi yungkai mai thaduna war crimes tharakliba hauzik phabu woroisin purakpa leitri tha 13 mapung pharaglaba lalasigi woroisin lenga ana purakadoribra natragana kanana purakadoribegi haiba wohangi pakum kanana pigadoribegi wang asigi pakumdi lenga natana kanamatana pibagamloi lenga ki maikaidigi langi woroisin purakani woroisin purakpa matamnasu apunbegi saktam kahloi lal normal sida hanjilakpa hore hai adubu wathok asigi sab woroisin leitaba madi landarakliba terroristna pothaduna singkhong singyada khundariba mitei nongmai pomna singba kapsingduna attack tawpa leptri pangthokadoriba taragani pansuba Lok Sabha mikhal nakshilakibadagi kuki singi attack lepkhrabasu mikhal hek loibaga makhatana lan chathanaba Lalong gyatpa madi makhogi movement miyamna uba phangmadagi miyamgi pungning wakhal leitaba ngamdri adubu lengana lalgi woroisin purakna pohonari normal si leiba haure hairabasu lanjena duna relief camp amadi khangna sanabagi yumna sangjapam lauriba sing makhoi gi leifam mayumda hanjinba ngamdaba asina langi woroisin leitri haina lawi langi maisrang nanglibi state sida taragani pansup Lok Sabha mikhal pangthoknaba thaurang sigi mayokta miyamgi maruoina mayu maikai maina sakhibadagi relief camp na sangjapam lauriba singna mikhal pangthokadoriba si matang sade mikhal saruk yaroi habigi akanba kholauda nimit khudingi protest tawba leptri awaba mayoknariba miyamna pangthokadoriba Lok Sabha mikhal pangthokpigano langi woroisin puraktuna tangdo leitaba puraklaba matungda election pangthokpiyo miyamna ningtamna apamba mihut khanbada saruk yajage haiba pendabigi kholausing asi maram chaba madi haifam thokpani aduba pangthokadoriba Lok Sabha mifamasi leba asigi
paring naina akaknaba matamgi manungda pangthokpa oibana miyamna mangjongnana mikhal asi state asigi hausi oiriba phibam asigi yengbiraga pangthokpidanaba election commission of india da aibe sirol piduna wakalamnabadi mikhal matam khra yaithoknaba honaramasigai state asida laidiba national and regional political parties sing cso club organization amadi maira paibi singi makidigi ECI gi mari lainaba singda mangjongna hausi thokliba wathok amadi law and order gi fiba masigi yenglaga state asigi oina mikhal matam khara yaithoknaba wakat amata laikidaba sikarigino mikhal gi matam leptuna sem saba punamak loiraba matungda mikhal pangthokpa yaru habigi ihawasi thengmanba oibana mikhal thengba ngamguni thajade thawong asi ngaprumamaida khujina sikpa haibaduga pangkhaknaba oina thoktuna apamba mihut khananaba honabada hena samamnaba tholakpa yai leba asida pangthokkodoriba taragani pansuba lok sabha mikhal karamba party na majority phangma ngamgadage majority phangdura natragana sungsinaba laingaklon mayai lamda pairak lenga aduna state asigi wathoki worosin purak hananaba miyamna kok sungsinanduna political lobby tawbana asumbu oigini thajade state asidagi mikhal mai paktuna mihut ani khakna parliament kadai fawba pressure pibangamadage maduda mayai lamgi lusingba singna kadai fawba pressure pibangamadage maduda mayai lamgi lusingba singna kaya yamna lumna larokadage haibana singba sing nainaduna langi woroisan amadi apunbagi saktam ngakpangamgadaba miyoibo mihut oina khananaba honabana miyamgi asumba khongtang oigani Manipur gi miyamna laingak pasingna thajaba thamba ngamdabagi wathok lairakliba sigi maru oibadi mikhal gi matam singda mirep oiriba singna miyamna thajaba pikhiba wafam sing amadi miyam gi tamang pekhatam thokka thabak sing masa masana khangna tofam thokpa sing taroktabadagini laingak pasing gi mafamda lairiba tayona bu wakhalon sing thadoktuna miyam gi ihul khangna salabadi miyam amasum lainga ani gi marakta afaba mari thamba ngamgani thajai furup amada mapal lebak natragana manungi forcinga contradiction natragana conflict tholakpa matamda madugi warois lenga na purakadabani atai amatana purakpa ngamloi adu hausa koina di meyam pau simatang aselu sinjarage masum meyam puna anau update ngaminasi